ngase yuk thamna pokpi da paulo bo changluba effective camera person kabi Kuki singna kablak sniper maruna faiganda pan badagi aso pan nangkhre loinana Meitei city da poraktuna like nakre Kuki singna akanbe attack sat thanaba lalong singi message luk translation mianda thamjare cyber post sing da mai onselasi ngase nungdang Meitei chu free Kuki terrorist sing chu free da kapna hangadori hojik post lomda attack tawna bagi Kuki terrorist sing amade village volunteer sing sanction kre haide mafam adu da posting taba army singna nakoina kapning moongda kapna ro free oire hairakle aduna Kuki terrorist sing cyber da leiba Kuki terrorist post dagi Meitei village tana attack tawba sanction kre haina social media sing da share tawnarakle ngarang bungpi area da Manipur police ka kapna bada Kuki village volunteer khara sokle asokpa singa dugi manungda amade yamna serious oire panba yabade December 10 gi nungtul pung 3 dagi kangpokpi bazar dukan thong thingduna Meitei singna khun taba thamna pokpi sana sabi area se occupy tawna balan horokhrabane lan asigidama Kuki terrorist pumbagi combined team village volunteer hojiksu mafam adu da thomjillaga leiri ahenba nongmai maru amade nongmai Kuki MLA singna supply tawre mafam adu da taba central force singda Kuki terrorist singa sibo coverage pibi naba mangjauna na pau phaunai otugi secretary defense ta thokpa serolamada kangpokpi da leiraba Kuki nipa khutima lan gi training set naba notice thokre Meitei khaktana tana naga singa lan tawna naba matiksana khulai leire aikhoi site ta village volunteer ama serious oina asokpa leire bungpi medical team kotu medical team kesona asokpa sibu hospital yohanbiyo pau osi viral chalhanba asokpa singi photo video thagatpa yaroi viral chatkhagadi yeknabada thawna hapa oina thoklagani haina Kuki singi ss translation amasu iduning thongna thamlakle JC na kaukiba pung 10 gi shutdown hokre salongpam area da khungakpa laisam prem nongmaina kaptuna hatkiba mani khungakpa taruk police na phajinduna thamkibagi mayokta JC na kaukiba shutdown hokre Thobal Babu Bazar ima sing tholatuna national highway 102 Imphal More lambi thingduna khongjang sangsenba hokre doctor amagi thongal da bom thamjilamle sakang daba sing ngarang doctor amagi yonggi thongal da hand grenade ama thamjilamle thodogasi matang da press na phangba paw amagi matungina ngarang ayuk pung 5 makharom tabada Lampel police station na kunba Singmairong Nepali basti da leiba Dr. GS Moirang Them koba miyoi amagi thongal da hand grenade ama polythene gi amuba khaw amada haptuna yalaga thamjilambani haidi bom thamjilambagi pawadu hek phangbaga Lampel police station gi team amana mafam adu da laktuna bom adu asoi angam yauduna loktoki haidi bom adu kanana kari marang gi damuk thamjilamlibano haba hujumaki oina chapchana khangba ngamdre haidi Maria Montessori school na masagi asoiba sengdoraktrabade education ga mari leinaba thabak amada tawba yaroi haina KCP taibang nganbana thamlakre lona thingkhraba kanglepa communist party taibang nganba group ki publicity secretary na thadrokpa serol amana hai aranba mongda sel khumgalliba Rosto di Maria Montessori school na masagi asoiba sengdoraktrabade kanglepa ki leimaida amu hana education sector ga mari leinaba thabak thoram amada tawba yaroi haina phongdorakre